Paujede yumpam uiba maru uiba pau kharab da taujari. Bisnupur da ani subuk waina air pollution monitoring station ama hangdokre. National Green Tribunal ki makhada ngasi Bisnupur ki new medi secretariat ki B block ki top floor da Manipur ki waina ani subuk air pollution monitoring station ama wainam kendra ki MLA loina da MP CBNKVIB ki chairman L Radhakishan Singh da hangdokre. Highway station asi hangdokpada district asi ke deputy commissioner Krishna Kumar ADM S Bobby Sharma AC 2DC S Bobby amadi Manipur Pollution Control Board ki environmental engineer Dr. Roshan Singh basu sargi ake tharomadu ka mari leidana MLA Radha Kishore phangdokipada Bharat Sarkar na state khudingmakda air pollution monitoring station ama hangna order thokrabagi matung inna ngasi Bisnupur district Manipur ki anisuba waina harba station asi hangdokpane Manipuri asi aing asa amadi nongju nungsagi pibam asuki mati kai tharagle aduma Bisnupur district ki thodokna masiki ahongba control tawbra aina khalle maramdi nong matam chana tai amadi mai marongge pothok thoidokna akai balai tripa asi prajana environment ngak sen bada puning chang badani aina lawe maramasena sarkar na paikalakba thabak thorom khutimakta miyamna support tawrabade sarkar ki thausil adusu mai pakane taromadu saruk yakiba MP C Big Environment Engineer Dr. Roshan Phangdokipada ngasi respirable dust sample ama hangliba asi labak fabane harba sample asida tha amada namit nipal da sample lawgane masigi tamai staff hom laigani sahi amada tangai fada namit chama sumna nipane dust sample lawduna test tawgani Manipur ge wena dust sample tara company install tawgadaba asi ani supo in Bisnupur district ki mini secretariat complex asida sample asi Bharat Sarkar ki national Green Tribunal ki makhadani haike atop pau amadana Jiribam district da school phagan mission phagi tare MSF matang chadana oja transfer tauba akan bamong da kandhem tawi erajit midai Manipur laigan school phagan ji hyper mission asi Jiribam district tadi phagi tale Jiribam ki mairoi lup sing matam koinati ki Jiribam ki oja awat pasing thambiyo utilize tawripa oja sing Jiribam dal henbiyo haiduna kanna lawringai cherakamade COVID ki mata masida narol da Jiribam Higher Secondary School ki local waja M Romeo botha asiki tangmari da education S ki joint secretary mangte larti komna ukrul Higher Secondary da transfer order thorak pasi MSF district committee Jiribam akanba mangda kandem tawi aina hasi ayo pung tara taba matam da MSF ki office da pangthoki ba pawgi mifam amada MSF DC president Erajit midai na pawmi sing unaba amada phangdoki bane mana makhata na phangdoki bada thoki bo order adu athu bada ando kadabane Jiribam Higher Secondary School asiki geography ki oza wat padaki Boro Vekra Higher Secondary School ki school dagi oza ama fawba transfer tawduna oza ani leiriba marakasida mauchu jawduna oza M Romeo bu transfer order thorak pai pasi maram chade janingde oza Romeo asi hoji highway English School Center ki diploma in elementary education DLED ki coordinator ki thausu puri bane Jiribam Higher Secondary School asi district asi ki khwadi ki paba school lamane masiba muthan rabam yoy kharan silabra haibagi singna basu laire Jiribam Higher Secondary School ki mathematics ki oza laitabada ki Jiribam ki mairoi lumna oza piu haiduna maths ki oza ama transfer tabiram laga oza adusu amuk Jiribam dage transfer tawthok pike masina maram oraga Jiribam Higher Secondary School asita maths ki oza thambidana ngasi baba mairoi sing awaba mayoknari masida sunhatna school saba hormlaga paisa lawthraba ngasi baba school sing saba loisindana laire asigumba awatpa kayadi yang bidana ngasi baba mari lenaba authority sing atamena laisale JSSS asigi principal oza mhot piraktriba phawba release order thopi kanu ana sapangdoke maramaduna tholiba order asi handokadabani karigumba order asi handoktaba tarabadi masida thorakpa afafata gi daita mari lenaba authority na lawgadabani ana sumhana makata ke pawgi mifam aduda MSF ki Assistant Finance Secretary O Johnson su sarwya ke sanaroi sing da piba khwaidigi wangba award Rajiv Gandhi Khel Ratna award maming onthok lagane sanakona bagi lamda la aithoi sing thoiraba sanaroi sing da piba khwaidigi wangba award amasu oiriba Rajiv Gandhi Khel Ratna award po Major Dhanichand Khel Ratna award oina maming onthok lagane hanangasi Prime Minister Narendra Modi na lawthokre ngasi maming onthok na balawriba wari basi hockey gi lamda phawrba amatangarba Dhyanchand bo ikai khomna ba mati masakang ba utpani aike nauna maming onthok pa asida Congress ki hanagi Prime Minister Rajiv Gandhi ki maming lawthokre Narendra Modi na phangthok ki bada award asi Major
Dian Chan gi mingda onthokna pa mai ke kya dagi hairak pa gi matungina wari pasi lobani aina phangdokhe miyam gyaning ba apamba adu yegla ke warsi Major Dian Chan Khel Ratna award kauragani aina phangna makha takhe amuko na awabe imung singi khongul liduna cheng hyangna cheng jawna chinja ki polam sing teng bangle Youth Foundation for Fitness and Service na so ayuski idak leptani yanthokle amuko amadi All Manipur Women's Voluntary Association amuhoba na lamdam asigi COVID-19 na baram oiduna hiram kaya da awaba mayuk na miyam singi maraktagi karaya na awaba imung singi kongkol liduna sinjaki polam sing mating pangbu ki tabak makasa thare lokbadi asina han Manipur ki mafum kaya da koina chatuna miyam dagi karaya na awaba mayuk na riba imung kaya da sinjaki polam sing haibade alu tilhau hawai panggal thomjaw na asa athaki polam sing yan thokraba matungda ngasi August ki tang tarukta Thawal district ki tongan ba khulun sing ki lekai kaya da punai imung chama ga marfu dramanga da sing kaje mari yan thokre Siang yang thokpagi khongchat aduda amukai ki President Phairuijam Nando Luang Secretary Organization Koijam Santos Midai Amawabagi President Khomfam Kunjarani Vice President Wangkem Ibima General Secretary Khetrimem Sujata Amadi All Thopal District United Clubs Organization ATDUCO ki President Loitongpham Rajen Su Saruyake Housing lamdam asida COVID-19 uhaliba kudong chadaba phibam asina maram oiduna curfew matam sangna laikhibadage subham nompham leitabadagi nongmagi suraga charaga tanjaramba yamna wani hingleba myoi kyage khongul liduna chengi mating pangbu thabuk makha tana sathakigani aina abukoge Assistant General Secretary Thambokna thadorakba cherola mana phangdorakle Nagalamromda Youth Foundation for Fitness and Service Manipur amsu abuko anigi COVID warriors in lamdam asiki Miyamna COVID-19 lanting na bada sinaba aykoi haksang fana thambada mating oigada Department of Ayush na piba hidak sing lamda masagi miyam da phangana da basang silapa khongthang ki panung chananga siso miyoi lisingani na sinagada ba arsenic tablet kuntra amasung ayush hompoga mari pis samanga yanthokre haire Agriculture Minister bo thagalakle laumi senmi singi hargi awaba kaya sing asigi khanbiraga Manipur sarkana awaba lehendana balekai lekaida laumi singda har phangan birak bagi damakta Manipur ki Sarkar amadi Agriculture Minister po thakalagle D Maharaj Mongyam Multipurpose Livestock Cum Agriculture and Social Forestry Cooperative Society Limited ke Head Office the Society asiki President M Dinesor International Award in Africa tawduna pangthokiba langak po thagat pagi mifam amada society asina COVID-19 to kwanarba lawmi sinbi ginabakta khanjanura Agriculture Minister amade si Minister da ai base piduna juria ar phangna na bagidamak to honakiba adu paning sing kiba gloinana Makata nusu senthok leje tabalomi sinbi singda hargi awabal hen bidana ba apel su tawrakle Mount Iso Paupa kaduna patrolling chatpa asina joko gi mafam sing bayak sena obagloina law and order ngak padhiana mateng ori sio Maga suba ARP gi akana bakangbu amana Nagaland bani Manipur gi border area ori pa Mountain Iso Paupa kaduna Mountain Iso Paupa kaduna law and order ngak pakita pang thokre sea level dagi meter lising ani sampan marfudra mari wangba sing tolasi Haukiba Julai taraga tarukta mga suba ARP siyo aisnam palaram amade maki percent tarit kaluina ni singdola du scale tawkibane singdola du kapada saruk yakiba percent tarit ta siyo gi maikadaki incentive wena sel gi mana piduna puning thokatke puning thokat kraba percent sing adudi Habeldar Daily Francis Jumna James Jumna Lawrence Lalboy hangsing amade rifleman ke pauza ar pau TIS Dani pau amade M Lonmin thangne Mount Iso skull to kiba aduga mari thana siyo aisnam pararamna Juko Valley ki hojik lairiba border isu ka mari lainana mafam asida tha gi oina ratio basis the state force na mathau pang thokle highest big Mount Iso asi phawba kaduna patrolling chatpa sina Juko gi mafam sing mayek cheng ubag loina law and order ak pathiana mateng oiri abo wafam sing phangdorake Bisnapur police na malem gi kaithen dalpa lak kontrarong ki oigada heroin number 4 ka kona na miwi ama phare Manipur laika na may kabatsinjak tingnan na palakulakba war on truck ke khongthagi saruka moina Bisnapur police na kombi lai sandong area dage malem ke kaithen dalupa la kuntrarong ge oigadaba heroin number 4 gram jahumrom phare parabam yo edo Bisnapur district ki SP ki conference hall da pawmi singi mamang to pothokre tharumadu da SP honsan safam na pawmi sin phangtokhiba tha asigi mari ki nongthil pung 3 mangarum tabada SB ki me makada kombi police ki ASI T Premananda Singhalu Singba amade kombi police ki Osinalu Singba kangbu amada kombi lai sandong area da frisking and checking sa tharingida angoba masuki registration number yaudaba Dutchan Go Plus car amalak padagi madubo khamdu check to bada gari adugi Ford Med makada load aga thamlamba so case kun manga da haplamba
heroin number 4 gram Khomfam thengnake loinana hairiba miyo edu phagatke phagalaba miyo edu ki maming MD Basiruddin Allies na sahini puga mathoi apokpa laikidraba MD rahi model lifam kokta 1 number 3 dagine bakata na mangodagi Redmi mobile phone 9 amadi SIM card ani su phangki aire makata na wang pong gidama kumbi police ta sinaki bagaloina honson safam na phangto kibada Karbar tauri basina wajah wajah khara gidamak miyo bagi punsi bumang bayaba asigamba ena jada ba drugs sing asibu sinabi kanu aike Haryana sarkar na wrestler Rabi Daya dalupa crore mari piragane class 1 ki job amadi hoki sanaroi nupi mapanda lupa lak yang piragane Hauji Japan ki city Tokyo da pang thukle na pagi wrestling da lupa ki medal lokrapa Haryana ke wrestler Rabi Daya da Haryana ke minister Manohar Khaforna lupa crore mari amadi class 1 ki job ama piragane lau thokre Masih dana mahakna pamba mafam amada sada yang kai lampi gani ana sarkar sina aikre loinana Haryana da atuba matangi manungda wrestling academy amuseling lagani aikre amromda lupagi medal fanglaba Rabi Dayana fangdoki bada mahak olympic asina sanagi medal launa da bagidamak mafung pana sem saraga satkibani aduba laibak thibada ki lupagi medal fangdon laibak asigi miyam gi ningba kahelle makatana hak honna tuna laibak miyam gi aningba phanganana ba sangchen ki gani aike Amarum da Chief Minister Makata Radun Hojik Bharat ki nupi hockey team da saruk yari pat nupi masama pandaso lupa lag yang piragani lau thokre Bharat ki hockey team asi ngasi ayuk sanjang ki medal ki damak sana ki bida Great Britain ki makuta panjal mari ahum da maithi dana pari soba tahu ki bane Prime Minister Narendra Modi na Bharat ki nupi team ki ngasi sana ki mesa du aikoina matam pumbada ningsing duna lehuragane loinana team ki performance adu ki matik thagani ngai ni aibaga loinana Lok Sabha amadi Rajya Sabha na sunupi ki hockey team ki assessment da apen bapang dokre Amarum da Manipur ki Minister N P na sunupi ki hockey ki sanari sin utkiba assessment adu da thagat bapang dokre makatarakpa atopa yamna ruwaita pau amadana Kerala da sahi tara ka nipan ki rupi masa ama Sajel touringeida nan taduna tara suba Matholdagi taduna Sire yamna thamoi sokningai oipa thodok amada Kerala ge Ernakulam da sahi tara ka nipan ki rupi masa ama mage format building ki tara suba Matholdagi haksang Sajel touringeida nan thabadagi taduna Sire berpi masa atu ki maming Erin Joy kawi aiba khang bangam bagaloina mahak Ernakulam gi setu de leipa Santi Thotek State apartment complex da leibani aiba khang bangam le aire tawdo wasi thoku matam da pin masa asi ma ki mabung galoina makoina leiba apartment adu ki tara suba Matholda leipa terrace action cell tawtuna leike police ki matung ina dupi masa adu mafam adu da ki nan thuraga ground floor da leiba car parking abada tasen ke Tawdok asida mahaksati na sok pagaloida hospital da pokat pada lagi kita bani aike. Pawasida viral orang pada ki polis na mafam adu da satuna yang sen bagaloida na tejin bahu ki adu bo ahan ba tejin pada kana kumba amada chena ba uda pada ke. Unnatural death ni aina case amare start tawgre. Ningsing ba yapadi mamang sahi ki December da sahi yang manga surabi kumari kaubi YCP amasum hangna thabak suriba apartment adu ki manung dagi nan thok dana chena ba hona bada taruk suba Matholdagi taduna siba laikrabane. Maragasida housing haki mamang da pangki pa pauda Manipur da miyo chatren dipogani thoi COVID-19 positive pa thengna gre loina la laichat asida gi miyo tara mari na laikhidre ngasi laikhida pa makoi tara mari asi tharaka Manipur ge COVID-19 na sian ki apun ba masing lising amaka satukun ganipan yaugre arobe da content sing asigi mar oi ba pau khara asi ba pau tamjari ba Manipur local news YouTube channel amade Facebook page asidagi yengbi ba punama patha ka sari channel asina dom da kanarabadi subscribe to be subscribe to be like and share to be ko amukana thagasari